This program is brought to you by Kohi, Taste the Heart of Manipur. Ahanba Maktada, Impact News ki Impact Talk to Manipur, connect with people you serve, Thoram Masibo meeting tabi di ba kwai kuding magpo Ahanba Maktada, Gouri Haobam na taram nokchari. Jayol kuding gilep na sandok chari ba ko gi program masida, Makhal kayagi personality sing puduna lakchakre ngasisu lamdam masigi tang laba mapari ama miyam ga unabagi tanja adu lauzari. Ahanbada handakta pangthokhiba Talenticaa Mr. India International listing ani kungani toy. Mr. India International Tourism listing ani kungani toy gi mana fanglakhraba madi subtitle Best Personality gi mingthol fanglakhraba Soram Oscar Singh unabagi tanja adu lauzari. Ahanba maktada Soram Oscar Singh boy ko studio da taram nokchari. Ahanbada akoina Oscar da lakchaning ba wahang se hai batare ko huziki hangasigi achievement se phanglak paganda Oscar da kari faubi kari feel tawi habdo adu mayam da ihan hana thambiyo ai se sengna hire gadi nauna sigi fashion lines da khong thangjalak libanina yam kan de experience ti tawdri aduna kitang ai gi knowledge lari basiga experience ga haidi changjali ba steps na kitang thujale na haina su khalle ana yamna haraw nungai ba yam phawe ngondo aduga huziki achievement se phangba kanda haraw bu su faure haire ko aduga yam no ba experience ama su oina thengna bi khre koi su koi dri haibire aduga somna khanba kanda sigi title se kari gi damakta deserve tawi what makes you unique adu tanga thambiyo unique se seng haidi yam kana ingonda unique hoi mi khudi makti unique ni na unique amam de loina pi banga tane magi capability khaga di loina ma pithora bani adu bu si hona jamanda lay nan khalle aise fashion si hana yam na kana career so ina thangjan ge na khandringai da aise set pacha bada yam na khara fashionable oibati yam na pamjare standard se yam na high oibagi wadin na taba ai si ma set pa si ma cha ba na ai ki work khan da lifestyle mane lifestyle so maina chalaga lakse ba adana sugum basida khadi dum participate or bi ai ahalaman sing na high ba khopada gi high chu lei khole sman high da gi se sanga khibani ba se sanga khibani na I say, Sanga push the first time that I say Mega Mr. Manipur, Hina, I participate in Matose. Say, the Chumnagi participate on a Tozerubani. It means the line I say, Yamna great loss of Moe giver. For a complete failure in a Samina felt over a lifetime for Yaudriba. Says the I say, Payment of the key, fashions, Amtung the Kartogiki, Harga is a Sangapun. Hot the Ningbagi, see how Bugi, Nabo, and Ningbagi can say, Sagi, Mega Mr. Notice, a Karambajahido, 2020. 2020 Mega Mr. Notice, the Infal Panto Infal. Okay. Aduga, who's a Koigi achievement Gimatang, the Kakashum and Panbireko, Ado Isagi Matang, the Habitari, life from Jahi, the Gidi schooling, Karai, the Tobi, Hausa Karikari, Hotna Biriba, Sigma Matang to Stambio. I give Soram Oscar Singh. Life from na Hairangoi Thong Nauria Pakang like Palekaini, Sina I gave permanent address ni, temporary address na Jose Bisnupur Police Station the Lazery, Baba posting Tabagita Baba Bisnupur Police Station the Manipur Police on a Labini. Adanamagida, I say quarter when a pull family. Family say Aine, Babane, Mamane, Aduka Aike Makada, twins, younger sister, Animaga lady. Babagi Mingna, Soram Ojit Singh, Adaka Mamagi Mingna, Haikuzam Zugesori Debi. Alice, mas noibi haragane, mayam na nungsi na noibi kaune. Samaina le. Aduga schooling habit. Schooling sina. I say class 5 of the Bisnupurgi Loyola School habama da kazare. 5 taki 6 to 12 sina I time to ki tamzare. 12 time to say pass out double or kanda. I say Silongda become hosik first year kanatami. Okay, the Chahi Sakuna Kanbakan, the Chahi say am the Yamam Gadobudi or Kirana Kaledi classico, 12 lawyer Gadam Salong, the Huzik graduation Gihaitar become Adumina Tamin had the Chahidi who's executive to be commanded over. Chahi say academically when there is 18 ne, the same way that they 20 years old. 20 years old doing a book. The Yamna Sunaha Oiriba can also Chahisuam the Yam Driba Maka Naha Oiribamka to Oirgalera Meko Aduga. Akoina khangjaning ise han basigi lambi se changakpa matamda koigi peasantry gi lambi se changakpa matamda mentor hai batare kanana takpi tambira e aduga kari karamba field gi ngasai mega Mr. Notice si dagi di achauba safu ma budi lakre aduga sigi safu se laktringai da sumai nei changsin gani sida changgani sigi apamba se karai dagi kamai tawroga inspiration se adu thambio
ꯑꯩꯁꯦ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯔꯤꯀꯥꯟꯁꯤꯗꯩꯗ ꯑꯩꯗꯤ 10 ꯄꯥꯁ ꯂꯣꯏꯔꯒ ꯑꯩꯁꯦ ꯕꯤꯁꯅꯨꯄꯨꯔꯗ ꯌꯨꯝꯒꯤ ꯍꯣꯂꯤꯗꯦꯁ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯒ꯭ꯔꯤw ꯑꯞ ꯇꯧꯔꯛꯄꯅꯦꯕ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗ ꯂꯥꯛꯄ ꯅꯠꯇꯕ ꯕꯤꯁꯅꯨꯄꯨꯔꯗ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯂꯣꯡꯗꯒꯤ ꯅꯠꯇꯕ ꯑꯩ 10ꯗꯤ ꯇꯥꯏꯅꯤ ꯇꯣꯠꯁꯇ ꯇꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯀꯦ ꯑꯣꯀꯦ ꯇꯥꯏꯅꯤ ꯇꯣꯠꯁꯇ ꯇꯝꯃꯦ ꯑꯗꯒꯤ ꯁꯨꯇꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯂꯥꯛꯑꯦꯕ ꯌꯨꯝꯗ ꯑꯗꯨꯝ ꯁꯨꯇꯤ ꯂꯣꯏꯔꯒꯗꯤ ꯌꯨꯝ ꯍꯟꯕ ꯍꯥꯏꯁꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗ ꯍꯟꯗꯦꯕ ꯕꯤꯁꯅꯨꯄꯨꯔꯗ ꯑꯗꯨꯝ ꯂꯩꯕ ꯐꯦꯃꯤꯂꯤ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ adana hanba kansida Bishnupurda gym ama lei Bishnupur United gym haina sisida aise admin tawsale yaure sanaba hoba kansa aiki personal trainer oina loropada yamba akoina data jan haina ma lei maana aise mentor hoina sanaba couple oi tawbiye gym gi oina oi gym gi oina sigi gym gi lakpa sisida sumaina mega Mr Manipur ma tawgotori khotori event ama lai khole na mana information engonda pibi ade nang sumaina yauchalo khochalo ado aina aidi dada jan sanaba kuidri body yam fajabusu natte sumaina mi de oja mayam tawraga laamgani senior model mayam lerni ai yauba ngamoi da na hayeba ado kaidawi ge he nang dum yauchalo haying participate tawraga dum experience ne hena dum phai akoi gi wani yam yahoninge na mana yam haibadigi hojiki iyamba se aina iyamba ne su hai imana bane una su haiba yaiba imana bu dum sabinaba koimina ba langmina ba loi tawmineba ada mana smaina haiman badi ac participate tawgi baneba mega Mr North sida mega Mr Manipur sida Mr Manipur sida ahan boina ko aduga adudagi changsallaga hawkre hujiki se ko aduga sida akoina mai pakpa ngam hawdabadagi hai tare hotna ningbagi saphudi hena kanna segi changsin khrebo ko aduga akoina tabakanda Silongi cherry blossom sida su kaino ma title ama fangbire na taje adu sigi titles na kamai tawbano kamai na tawra changkibano karamba chahida adu su thambio 2020 da mega Mr Manipur sa yaure adu achievement ambo leitre pura complete flop ma chatkhre si matung sida designer gumba aigi mentor ba yaba khara oza khradik loinare oza sida khangnare da dilip aigi dress ki hawdu lebu da dilip na dilip chanam mana loi tobire siga loina na khara class gumba kitang akoina mega Mr Manipur yawbusida grooming session choreograph tobase Sarakesh sana ama tobi Rakesh no mind themna mana loi tak pisidagi idea se khara di leire ada sigi aise fail oigi budana aise yamna nuai tabu phawrumnina babada aina fashion gi line sange have se akoi family di study the best of family neba aduna chatke have se yagi tebo aduna aise plan ama ithanda sinjay kaino haiba kanda Silong da chatpai se yam kana far wen sakki have do ai haining daba kitang family issue kharju laibina aduna ai baba adudi ai 11 12 su loiramnina outside da chatke Silong da tamge haiba aina khaliba concept na Silong da chataragadi hayeng at least yam outside state is alibnina karigumba opportunity khar lakatra ai sigi hiram sida changjan bangam gatra haina khanbadagi simakti babada de haidabida college oina tamge hairaga ai chatki haira chatkibaniba challe Silong da St Edmunds College ta ai se first year sida admit tawsale bcom laroga leire sidi sida cherry blossom festival se chahi khuding inum pangthoeba se pangthobe hoy first time oina Mr Cherry Blossom se yawrameba hanadagi di miss se dum tawbajaneba kaino Mr se yawdaba Mr di tawdaba hoy da first time oina Mr Cherry Blossom yawgani haibasida aise yamna excitement uma leigreba aina khalubuduga hadati la sdagi yaw taragadi aina achievement ama phangau taragadi kharaga kana no kharasu in contact lakpa yaina aise yawsale audition chatsale selection fange adudagi di contest yawba ganda Mr Cherry Blossom first runner up tarakhiba si tabasida laibok faba haigadra natara hona zaman na haigadra hoi animakti sangini chapsana aina hek khanjarubudu thoyeba ozama ada Silong da Ralph kawa aina Sir Ralph hainang kawe ma ama thengnare mana nang si achievements yam phajai nang aina groom to birage na Mr India sumai leina haina Talenticaa Mr India se ma engonda introduce to giba aduga si introduce torpadagi magi through the ki ai si Mr India se yawgi bani se Silong si stagi ko aduga yamna su challenging oi ba kaino ma su oire aduga hojek akhoi gi yum gi na sumaina study de hena aduga akhoi gi ka haini akhoi career se choose to matam da ko akhoi gi peasantry gumba kai gumba changba or jagor or ishai changba se kaya pam da ba madi oire tak pire ko aduga hauze akhoi hanbada Mr Cherry Blossom se takra matung da di akhoi gi yum gi parents sing da di pau so idena yawurga dawne ba ko adugi matam sida parents ki reaction adagi moina kari haibirakpa kai tawbirakpa du thambiun ahamada aina haijakre family se study the base am to family ne ya deba adubu
Saying na hardi wahai haiba budi thabak oina utlo haibado actions speak louder than the words haiba wahai ma leina probaba ma simak ne baina baba hoida ulise baba ai samaina chat ke khoke na wahai oina request tawdaba action oina direct utpa baba ai samaina silongda cherry blossom yaure first runner up phange samain tawdana ai saramana si introduce tawbudaki chatlo kholo haire adu sibukti ai chatpa yare na at least ai gi samaina mukti lawre ai ngonda capability khara di leiramina changchina trial amadi pise haiba adada thabo hoina ulabnina baba su mama su am harau greba silongda ina cherry blossom yaw grese thama phadri ba ina silongda leba ai gi first oina ai gi in my life da outside state at paise silongna first time neba 1 month su phadri ba festival se torom dai da changgib neba adada yam nang ngan su achievement se phang pasi da baba ga mama ga se wakhanda khara keno ma leigreba sane ai sidi pithor obra atragna mai se haipetang yengba yare haibdi moi su harau mandana achievement do porabnina fare dudi na baba ga mama ga se yare adaga moi ani gi full support ta gi tawraga ai se Mr India International se hantak participate tawgi Talenticaa Mr India International se ko aduga yamna su phazai haibdi yamna phazaba khoi gi way ma sizinarga lambi ma sizinaraga ko mama su papa su consult tawba haiba tare wari sabada khoina ai tawgani tawroi haibagi sigumba natabida thabakna phazana utlaga yamna phazaba mongam da su oy aduga yamna su thaganingai oiba yamna su tamjaningai oiba keno ma khakne haina khun su lawjai aduga career option se hauzik tasengna peasantry si da dum changsil lagi haina khanbra natraga atopa career option di kai kai thambiri career option se ai he pi ngai da hona ai military di changyen khale adubu hereditary oina ai se eyesight yamna problem chauna leire hose adudana military sima oiroi si oiru se 12 laraga si assassin pura kai khre assassin kai khamne 12 laraga mega mister Manipur yaro khibdegi si sinai ngonda influence khar la khidana fashion je changbane ba tasengna yam changing ga changbadi natte opportunity la pena ai gi wendi opportunity la pukudi muk lawgini haina leiba amo oira mo igra chana gira at least introduce tawpa target ai accept oi tawgani haina khalaga leibane adona tawjaru bane ado Hozik modeling haisna career hoina chapadi tasena hairagadi oja singna su loina ma advice pi modeling sina it's not an career option na ko career hoina changba yade sidi lifelong hoina leiba yade ba haibadi model haibadi fajaba tana ba haiba po am leibni na matam gi hoina modernize oriba society laibni na youth sing su nomu nomu ki masama to fajaba hengali hoina hozi nahawai akoina class 1 2 karing aida leiram gi ba status tu ga hozi angang class 1 2 kare ba singina moini hena advance oiba khoidagi samaina option se mayam leibini na modeling di yam wagani ba adona career option amadi thamba tangai fade aisu khangji edu thamba se haina aigi di military am pamubuni na hoji pura hopeless oiraga leire adona option se aisi graduation pursue tawsalaga kai lai khuli haraga aisi adugi bcom hoji lojari bne independent obadi khara pamane bcom se na hay business run tobo oirsu khara kana gadra hay graduation lora exam khara thagene smile leibini fix oina igi option ama mukti leitri hausi phawgadi leitri aduga peasantry sina adum chatke siga chatmina ge haibagadi adum leiriba hoi chatmina ge khale haidi sumaina ma peasantry haibasna career option on lobo yadabnina magi hope leite ba khara fame oi ke hoi dum hobby oi ke hoina sumain sapana tanadi sidi pamzaru banina asidi dum hotna ge habadi khalle aduga atopa career option se hausu phawbagi oina kuisu kuidri haina khalle adudi 12 hek loi baga sumaina kai ke haibani na ko aduna atopa career option laibi na haire aduga akhoi yam khangjaning se mayam na su yam khangningam doise ko akhoi gi modeling haibese glamour world da changa abane ba ko khoi gi hana khoi gi aduga hana aina sum khanjaba kan akhoi ni khanjaba ka da haiba tare hana som gi leirami ba lifestyle duga sigi glamour world sida changak pasiga change khara di lifestyle se kitang ni change leiram gani haina khalle ba ko kayam yam na change tawi and about diet haiba tare akhoi chari ba akhoi consume tawri base ko and then living style samna living style sida ahong ba purak pase sigi mtang thambio living style se hana ai si chum khara chaba thakpa do oiro khara cha lore khola lore num khale ba haide diet se maintain yam tawdo mi ne season plus season su skin da yam effect tawe ado effect tawe hai bana how ba hai sidi chaba thakpa khakpa kakpa ngam deba adam pucha cha chale khosale adu ba hoji si gi line sanga bina at least maintain tawdo ba de na maintain tawna budi hona jai ado adum wana di thoe adagi hoji hana di samaina normal oil lerambina mayamna school tamineba friend circle sina khangbana tana engonda pak khangbana te outside amana ado hojiti ai sigi title ma lo labina at least mayamna maximum public na de khangam mani na su khanjai adona samaina mayamna khalabina
Hauji aina hauji international Mr. India international sapa kansida ingon awaba khar thingna jagiba support system haibase Manipur ki oina si issue mani chauna si lakiba issue sima aina hauji changjara pakan isana experience tawse si ma changam ni ingon da hauji wakhan amadi le samaina experience tawriba pot se samaina support ki system wat pa hai se pageantry dedi yamna maru eba pot amane bo si sina Manipur sida aigumba kya ama pageant changingba family na yadaba plus kamaina thokani keno togani haba consultancy toba yaba mi je khadi wana thoyaba haibadi ekoi Manipur de fashion gi changse khad nembani na siguma mayam su urabni na aise kitang mayam sigi kaigumba khadi toge haina aingonda wari ba singse moida si wahaloi ge haiba aingonda khara fawbo leje adana sigi moigi de makta thaba khara toge hana khalaga le hoje kona huzik peasantry de changa kadaba modeling pamjaba makha tarakpa changninga kadaba singsi ko aduga akoina sum taba kanda su akoina huziki akoi diet ki matang se haba tare ko akoina skin gi huzik su pandi khre ko clear oidaba and everything loin magyeng aduga khwai maru oina khoi gi hauzik akoi gi leiba khai tare Manipur da khwai ihan han ba da khoi gi state macha sidigi yengbo matam da ko hanan leirami basida gibudi khazik huzikna safarak pai masaka madi ure hena pamjaba sing se yamna ke haini thona laina thoglak pangam ba hana na ngamam da basing adagidi designer oiro ko maduga modeling tawri basing se adu sigi matang se huzik se kari gi level da lai kamaina lairi haina thambini si se aina modeling gi lines da khar nawri na chap chabi ti khangbudi ngamde haibu ngamde adubu huzik lai sing se youth la iba sing se thaina gi matam ga changtam na tar dia se aina hana haija gi bugum na modernize oraba society ni na youth sumba teenager sing se hana da yamna khara violence makti haiba su yade khara fierce obi ge wakhan da laiba haidi nupa oir nupi oiro si torobni kholobni na hojiti chakholapi matum ni na yawbo ke sana independent obo yam pam na re haitare anamana si torobni na family na haiba wa taba kya yawdre hojiti ada family su ngai yam namak busy oinara matri na hojiti pesa tandeba de khotaba de hair lere adana student sing su tuition chalo coaching chalo school chalo achangma pesa thada ki haiga samaina ma thopa leinaramni na angang sing su wakhan se creativity idea chemba ma'am yawrina tawgi khotken against apa youth sing se yamna leiramni na adum kharadi sumaina aina su baba hoida hai bamakti natragaso aina ada salaga tawrubase sumaina tawbo ngamba ma'am adi yawreba adudana hojik se khara change ti lae at least mayam maximum se out of 100 ta 70-75% mukti apamba line dadi loi change na hai tai hojik se ko career option akoina suda jaba kanda choose tawba kanda akoina hojik se haina ba su leire hana na akoina akoi parents sing sina haiba tare akoi ahalaman sing sina nang de adu tawgadabani hairaga tawramba sigi mahutta aigi jasna pami sikarino abadi pam da basida nam da injan ga dabugi sarupudi apam basida emba magadi hona hallagadi moina amuke hena guidance to pibiragadi wari batai sabideno ko adumai tawragadi hena phobama oirakani haibasine yam wari sisu am nungai ko oscar dum matang swai sida break machama lause matang swai sida break am lauzari impact news pop meeting ta dona lebiu Presto Personalized Wonders, Imphal da nauna hangdok chari, Hairiba asida, personalized gifts, corporate gifts, awards and mementos, home decor, office rubber stamp na chingba, potlam sing, mafam asida fangbigani, ngasi maglangsing birau, Tilak Ras Enterprises, Presto, Tangal Bazar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Admission open. Triangle Tutorial Center TTC Moto Career Path Start Here Sangai Pro Mamang Laikai near Little Flower School da Kosem na Lauba Class 11 amadi 12 Science ki Foundation Course Jun Taraga Mangal Ishingani Kundani Thoi Tagi Hozaragani Experience Lairabo Oza Kayana Physics, Chemistry, Biology amadi Maths Takpi Tambigani Form available from 20th May 2022 Agupa Marol Gidamak 8837291003 natraga 7421818857. SNF
ISNS Gold Private Limited India most trusted gold buying company Imphal da branch hangzare company asina pijariba facility singdi sana kaiba gold carat matching ke matengna adom gi sana gi quality khangdoklaba matungda best price ta sana kaiba yagani gold loan amasung sana bandop hanba ngamdaba singi gold settlement tongzari cash in 5 minutes akupa marol gi damak makhagi address asida lengsin birau ISNS Gold Private Limited New Checkol Imphal branch. Enjoy our freshly baked products. All our products contain honey. Kohi, taste the heart of Manipur. Mayam mo mukha na taram nokchari Oscar break mamang da koi wari siyam nungai kre duga wari sina parents singa akoi gi angang sing siga oi relation hai batare career gi matang da choose tobu gi kre ko aduga sigi makha chatha jara ko ina koi gi hauzik fil mayam makal mayam sida de koi gi kanana support tawi or even government gi side gi adugumba gi ko aduga lanai gi side gi phok sumaina support phangba phangdaba mayam ma lae aduga sigi peasantry gi line sida hai batare lambi sida di hauzik phawbuda somna sum yeng pakan sida ko kayam yamna support fangi aduga kanada gi hena fangi kamaina tawi sigi matang su thambio support se aina ngasibo Mr India International participate tor pasida support ki system si sieng na hire gati yamna wale ado aina fangi ba support hai se mayamna si chatore khotore ai se hoi aigi Manipur dagi fashion industry fashion society leiri Manipur so mogi through dagi di yawban na tramnina ado mayam su khangbi dabagi support se phangdamne haibase isana su yazai ado bu si manung se Silong na satpa kansida aina ada sir ma thina jare sir dana Mr India International platform introduce to bire aduga si gi lak pasija mana haina aina hita changubdi yadena mi gi lam gi masa mani isa gi state gi mi nate aduna thaja ba haibam sim laeba si matang sta aina Manipur dagi dadilip aina koba dalip sanam designer ma leise mangon dagi aina dadilip smain tawdana Silong dagi Sir Ralph koba mana Samaina Mr India chango haire se ilbozom ngambadagi kamaina tawsigi haina dadilip da tananse dadilip na dudi fare changjel lo moisu platform se nauri ba aina hantak yawri ba Talenticaa gi sina second edition ne ba adon mayam sin nauri ni na moi gi su chakhut na mo honor pa yai adu nang gi su opportunity phajam yeng hom ba yai na yamna recognize oi bana tar ga su yaksal lo hausi fashion organization gumba society gumba si India gi wende ma ama live ni na yang launa live ni yaksal lo na haibade gi dadilip ki advice gi se yawre si matang sida physics ki body gi aina tana gi ba hire ga di aigi data jan haina Bisnupuri United Gym da trainer oina leiba saipan biki bese hoi mana tawbiye ado leidi leiminadre ado adasu gym gi system se Silong di am expensive oi ado na ai di college pursue tawr leirina budget se khara maintain taw wabina phone dagi tawraga ai samai nga si sanai chart na kamain tawgani diet na kamain tawgani hairaga ai gi data jan loi tane sida grooming gi labor gi sida challi se akoina wakumba ai social interaction kamaina isa represent tawgani perform tawgani public ta kamain thokani haibasina aigi Silong da thaina jaba sardana mana loi takpi adaga samain tawraga ai chacha ki bine adaga financial system haibase patient da di akoina dress ki round ahum dum leibo hai first casual round haibama lakani formal round haibama traditional round gi formal gi dress ka ka se ai dadilip leibanina dadilip na diloina mateng to bigre adu si gi dadilip leibagi damang taisu yamna laibu phabamni samaina haidana family gi
support khar tawraga da Dilip hoi yama da Darjan hoi agi Shillongi sir hoi moi smain tawraga isi Mr India International se participate tawang ngamjagi bani Okay, aduga hojik mayam sidagi support phangbiре ko aduga atopa akhoi ke haiba tare individual sing sidagi support phangbana tana atopa support ti phangkiba leitre aduga Shillong da leiba kan sta akhoi gi cherry blossom gi Mr Cherry Blossom sina 2020 dane aduga hojik akhoi gi Talenticaa Mr International India se ko Cherry Blossom 2021 oigado 21 oigado ko okay 21 da oikre aduga chahi amagi matam se sisida chahi ama se adum kai haigani akoina groom tawba sigidamakta akoina prepare tawrakpa ko preparation tawrakpa sida matam se kayam yam sangna lawki aduga sina study da haiba tare somdana akoi gi become tambagi chatline aduna ani sigi marakta kamaina manage tawki amadi sida thengnarapa challenges haiba tare awanungai manage sengna hardi at the same time thaba ani tawba hajidi khara impossible ani thoya haidi ai college pursue tawini mid year suna te first year ni adana yamna aingonda perplex oina di leiki wakhanse sibu changadra khokadrana ado wasu waki laibuk su phaba haigadra corona matam zo okiba covid 19 pandemic si amkana oirimnina class se online ata oikiba online oirimnina class se Changjalani adu class ataiba lecture di ta boy ta da boy tawni somdana aigi sir gi manakta satana study tawdana adi somgi Manipur gi yamba sing sir sing ga tanara adum sumana groom tawbagi changsi yam phangi haitare sahi ama haisi yamna di limited oiba matamni aigi di hanandagi groom tawra lapanati midi class 4 5 6 tagi hawraga groom tawra lapa myam yauriba ado aigi di online jina mating yam oigi haitare online class ni changjalani attendance gi damakta khodi 70% attendance su di exam thaba ya ya de na tawiba regular college ni na samain tawdana online na lai khrabni na sigi chahi ama se full da aigi grooming session se pulap chathagi haitare ngam gibane covid sina covid se yamna tamthi ba hai tare khode yam awaba ma di oikre duga side ama da di somda yam kana bam su oikre bo ko ai di sina maram oiraga khoi gi study de sum onja laga laithorok pa yaroi da bagi tanja se laithok na tanja ma pi khibaga chapmana khre ba matam sida aduga hauziki matam sida khoi adugi preparation tawu matam sida ko covid na maram oiraga class pa bo online da tokhala ine besi matam sida ada som grooming tawugi matam se kamaina chathagi habadi adum akhoi Manipur dagi su ko Manipur dagi su keno designer adagidi keno physics matang da khoi gi keno panbi khre commenter adagidi som gi support taw bikhiba som da mateng pang birakhiba mayam panbi khre sigi singsigadi adum khoi gi mobile gi khuthang sida phone da sumaina tawraga taw bikhibra tana khibra natraga kamaina tawki yumda gadi thoglakibra matam sida pandemic matam ni na ko akhoi gi kaino phawba airport phawba loina close tawraga sumai taw khiba matam ne ba kamai na taw kisidi ai se pandemic lebi na tholo bas yadre aduna somda egi dress ki physics ki tana bas se somda ki tana bas se phone gi kuthang de loi tana ki aduga ada egi leiri bas Shillong gi sardo ma di aina leiri se ada hostel amada leiba Shillong da to ma ga yamna naknare aduna ma ga naknaramnina hostel da lagi aise mana lokthoya adaga ma gi mafam da leise haraga online su class story bu na khoi gi hostel owner sing se moina ngangnaraga sir gi manata lerakhi aduna gym je adadi loina ma close tawbina kanna pandemic strong wina gym je sanabade kya phangi deba phang sanaba pam taraga su phangi dre college ta online tawje haibone assignment presentation akhoi gi subject tu gi matu ina pila yina exam conduct taw su yada banina du gumata gi loin mak mark sing se ko mark si internal exam ni na duma har piba assessment mark ni internal mark ni dwan loi lokhapina taw da su yade ba si tawina gym su matam di leigi de matam su lei tabaga loina na gym su sana ge har ga su phangi de ba adana diet to na maintain taw sale ado akhoi na contestant chali besida participant tawrpa mayam sida contestant sing sida gym gi owner yauri adegi mogi martial art ki ozani haba mam yauri ba to masa masa ngi gym equip loina tawr leiba nga tani ba ai su yum da len boy taragati gym je dumbbell ni khangde bar ni khangde khara engon da home workout to ya equipment khadang lawruga su sanaba yai ba ado ba ada idi nawri na upai leitre ba dan push up khara sana bani khangde abs workout khara to bani khangde swain taraga diet ana mana maintain tawraga chatki equipment yaudana workout se loin mai sana tawzaraga ko swain tawbina su physics ki higher de AC hantakti flop ti chatle so dadi adabu model pageant haibasida di physics khakta looks khakta na su low ban natte mane personality leba everything side khudik maktagi yanga beauty with brain haiba wahai ma leba ko adon sida pull up all round the sector pani na si management se khara samaina leigi egi
Okay. Yamna su wari se taba kanda ngasai yamna tenba matam su oire aduga akoina peasantry changak pase yamna su kuidri aduga si mayam se loima punchalaga yeng pakanda dedication haiba wahai se yam chauna thoglak pa ma oina akoina uzare habadi pukning changaga isana pamaga tasengna hotnaraga di loina magamdaba leite haibase ko aduga khwaidagi phajaba maso akoina Oscar dagi ngasi khangjabase akoigi nampuda hairaga ngaknaraga tawbugi mahutta akoina thabakna utlaga yamna laina akoina utlaga akoina thabak se pangthok pe ai haibasi maso akoina khangjare aduga akoina Oscar da hangjaning base Oscar se kai gumba atopa miyoi mo oiramaba aduga Oscar gi masasida khwaidagi best haiba tare sigi part sina aina sumaina phawu yawba ngambani aina sigi lambi se changak pakanda aina sumai tawjarak pangambani sigi lambi si phawu sigi thak si yawba ngambagi akhoi gi potential ama adagidi aigi capability ma si lairak pase sigi khwaidagi chawbu maram se kai ni haina ubigani maram se ai isada oina haijarak tar ai se yam stubborn oina haide sima phangidre haide kari gi phangdamna ai chana tab ai logani tawgani haina amna give up tawdaba khoina haina ba majalina failure is the stepping stones to success na sida ai se sigi motos te am sapamini okay adamaina tawraga ai se amo su phangdrasu phangadi fare haraure phangda taragade ai phangani da tawgani na ana adudi ama thidegi adum honaba asmain tawbagi namakta ai ngasi su si achievement se phangba ngamjabani wani ngasi aina maithi basina heng mai pak na bagi achauba khongthang amane haibasida khoina tungi laga chachabane haire duga khoina aroiba wahangoina hauzik haugalakliba somsu youth ama oina ko yamna naha oiba sumaina keno achauba mai purak pangamba masu oire alamdam sigi duga haugalakliba naha sing adigi akhoigi hauzik se kai haigani chahi 18 to 20 17, 18 to 20 se career choose to bukan na amna challenges theng na bamatam ne ado sigum bamatam si the youth sing si da kwa career advice piningi haibadi kitang experience se theng na rakpa mo oina adu su thambiu hojik se matam se haigadi Manipur se family na yamna control toroga leba matam society amo oina lei Manipur se aduna inkhala leba youth sing students leba angang leba aigi same level da leba oiraga su pamjaba leba taragati thamoina khoida boli taragati nothing is impossible haiba ma leibani aduna thamoina bu pama taragati loi chalo family na yagara yarogera adum waste ama natraga ama de lakani ishor haiba musu leibani na loinama guide tobirakani aduna tasena thamoina bu pamjaba tari sapiyu si matang sisa aina yamna hairubagi wadi nate modeling gi line da changing ba khonimba leiba taragasu aingona dum contact tobiro aina angam thadana aigi best level da honaraga adum mating tobigani support tawjagani Thagachari Soram Oscar Singh ngase khoi gi studio da lengbirak Oscar gi tanglabo matam kaya kai thokpiduna khoi gi ngahak wari watai sabagi tanja pibiba wari di sananing ba kaya amane ko adubo matam se khoi gi telaba matam akakna bo oibena ko ngasi gi di matang swai sida khoi gi talk to Manipur impact news sandok chari ba talk to Manipur gi program se loisilak pagi tanja du yok silakle Soram Oscar Singh busu hanna thagachari ngasigi thauramasi loisilakpagi tanjadu yoksilakle mathangi chayolda anauba personality amaga loinana miyamgi mafamda khudol tamjage ngasigi damaktadi kainarasi Good day everyone, I'm Salam Urmila Chanu. I'm currently a trainee in the Oratory Academy and also a team leader. Aigi ming Dayananda Thiam, I Oratory Academy gi chhatro ina lejabani. Here in this session, we'll learn the most important skills, which is life skill, and have the opportunity to talk with different people from 30+ countries. Academy asida join tawdringai mamangda
public speaking da khut kamaina thamgadage mit kamaina yengadage haibagi knowledge adu lejaramde adubu academy asida join hek tawrubadagi aingonda haiba skill asi khudong saba kayama phange aina oratory academy da join tawbadagi aina stage thokpada kiramba adaidi aigi khonnikpa mayam do academy asina fajana guide tawbibadagi ai improvement mayam ama uba phangjare academy asigi tongan ba teaching class sing yaurubadagi ai isada leramba akiba sing adu tapna handaraktuna hojikti miyam punbada akiba leitre Sky Hospital, providing 24/7 heart attack center in Manipur. Don't delay, call immediately if you are having symptoms of heart attack like sudden onset chest pain, breathlessness, pain in left arm, heaviness in chest, nausea, vomiting. Hurry, consult our internationally renowned UK-trained heart specialist, Dr. L. Shyam Kishore, Chief Cardiologist. Sky Hospital, having more than 30 years of experience. Also available services like device closure of hole in the heart, surgical closure of hole in the heart, coronary angioplasty and stents, heart valve surgery and CABG pacemaker, ICD combo implant. For more details, please contact reception Sky Hospital. সুগন্ধ অটুট আরাধনার নতুন মঙ্গলদীপ মেরিগোল্ড from ITC. Piyush Group of Institutions, Guwahati welcome you all. Courses available are physiotherapy, nursing, paramedical sciences. Naughty students who are interested can get their form. An institute with well-equipped laboratory and qualified faculty with 10,000 students since 2003, providing 100% job placement. For more details, kindly log into our website www.cpmsc.com, or you can also call us at 8811099994 or 9864016245 or 8453006882. Piyush Group of Institutions, Guwahati, one of the best institutions. I was like them, running away to big cities. Big cities can be rewarding, but unforgiving. And so I quit my job and came back home. Over many special cups of tea, something special was born. The Northeast Handicraft Training Center, a place to celebrate our heritage. Hi, my name is Kenny Angami, and this is my special story. Amul Tea Special, the creamier dairy whitener that makes every cup of tea special. Which is why it's the choice of special women of India. Leiba Sigi Ikai Kumnaziriba Prime Minister Sri Narendra Modi na hayeng video conferencing ki kuthangda Garib Kalyan Sammelan pangthoktuna public welfare scheme ki beneficiaries singa unaduna wari shagadauri loinana Prime Minister na Kisan Sammelan Nidhi scheme ki tragamathoi suba installment ki apunba senfam lupa crore lishing kundamathoi su laumi crore tara henbada yenthokani Manipur gi oina su thoramasi Ikai Kumnaziriba Chief Minister Sri Nongthomam Biren na City Convention da ayuk pung 8:45 da hudokani Pauzen Ministry of Rural Development, Government of Manipur. May iratpagi thauram yaithokchare aigi ichanupa Laurembam Rajesh Maitei amadi imaunupi Laurembam Ongbi Chongtham Ningol Babylonia Laima ani gi ahanba phangjaba isunupi Yanisha Laurembamgi May iratpagi thauram June ama ingagi nini panba yumsakasha numita pangthokjagani haina tawjaramba adu mi laitaba yawbana maram oiraga yaithokchare hana batan phangbikiba khwai pumnamakna warau bidanaba nolukchari ba Laurembam Bira Maitei Mapubok Laurembam Thoibi Laima Mabok Kongba Makha Nandaibam Laikai Laikon Mathak Sri Sri Gaurachandra Inama Purvashramda Ikhoigi Irakta Tinbiramba Chongtham Ningol Yumlembam Ongbi Anau Inau Debina Magi Nuksi Jaraba Imungbanong Sagainathai Amadi Marum Apang Khwai Punamapu Thadok Haukiba Megi Tarikun Kalengi Kuni Panba Irai Numita Sri Guru Gi Kripadagi Angamanjuri Dasi Heba Nam Fangzaduna Brindaban Prapti Oikrai Lakliba Mei Kungamanga Kalengi Kungamanga ni Panba Yumchakasha Numita Asti Shanchay Lakhalaga Jungi Tarik Ani Ingagi Humni Panba Sagol Senumita Chira Usabdin Thokle Nominasida Laikhidrabigi Atma Santi Ginaba Namjaba Bastu Kharadang Hari Shankritan Galoinana Sri Gaurachandra Mahaprabhu Gi Charanda Kachagane Tharamasida Brahman Vaishnav Ahlaman Amadi Marum Apang Khwai Khibik Namatam Chana Lengbirakuna Harinam Shravan Tawiramnaba Impact TV Gi Thongda Pauzenjari ba Yumlembam Manihar Singh Mapuroiba Amadi Imong Manong Wangkai Konsam Laikai Imphal E
Pius Group of Institutions Guwahati na adom butaram na okchari physiotherapy nursing paramedical science ki course sing tamnabagi damakta Northeast students singi admission form thaba hausare faculty amadi laboratory matik chana lairaba kumza lishing ani ahumdagi mahairoi lising taragi mathakta laibata natana 100% job placement fangliba mahailoi shangni akupa marol gi damak www.cpmsc.com natraga 8811099994 natraga 9864016245 natraga 8453006882 da contact tobiu Pius Group of Institution Guwahati khwaidagi faraba mahailoi shang Baba ngasi ine thoigi lohongbada meyam yame haiba ada ai lohongbada de kai happy doino कार उलुरा ai gidi lawoina unbiyo ba हा लवोइना गुड वाकल से यावरे दने सादा साजा इपाना नोइदा हाइगदबदिने हुमांग मनमबुने लै मनम दोंना नुसिउ को अदु खक्ता तिजेल लाइसेन द भागचांग आइदो नोइ ओइदुरिनि को Baba ai gidi law unbino नंदि खंगे इथक इरांग मिनिना कार उलु हाइबो ओइनिने adu buro hayangwai charon suron phawbada ningkhai roidaba tata tiskongi yotna saba yumuin unbiyo ba हा तता दिसको yes papa इसाना लौ पामबिना नंग गुड आइना नोइ पोइबा नपा ओइबनिना आइना गुटर तता तिस्कोनगी युम छाबा पाबि बैसा नुपिसिना गुटर गुड गुटर गुटर kaino ta pha kung out ro